China ki Wuhan dagi horakiba COVID-19 na malem sinbe thungna sandokiduna Manipur da su mamang ki sahi lising ani kun gi March thada yauraki Mamal yamlaba punsi kaya mangkre yamlaba punsi kaya mangkibaga loinana akiba phanglaba disaster ama oiraktuna masibu thingnaba honabada leingaksu mari leinaba singsu miyamsu hainingai leitana ware wana kana honaduna laijet asiki ahanba web di thingnaba ngamkibagum tawki adubu COVID-19 ki second web asidadi leingaksu mari leinaba singsu amadi miyamsu hainingai leitana khudong sadaba amadi awaba phibam mayoknare Pung kunmari ki manungda mi satruk positive oibata natana pung kunmari ki manungda mi kun sibasu yaukre COVID-19 sandorakliba coronavirus ki anaba variant ching thorakpana maram oiduna second wave asiga hanaki ga khetnaba lei haina RIMS ki deputy medical superintendent Dr. Sanjib na phungdokre handakti virus asina yamna tuna lungs pu mangtakhalle mang takhan khraba matungda hospital yorokpana mang takraba adu phagat hanbada awaba oi Laikidaba singki manungda ayambana comorbidity haibadi hypertension amasung diabetic patient oibaga loinana lungs ki TB na singba leiba yaurokpana chokilaba matungda layengbada awaba oi Maramaduna yumda singna na leibagi mahutta hek singna rakpaga test tawthoklaga layengbana phai haibasi Dr. Sanjib na miyamda pikiba yamna madu oiba paujel miyamna khangjinba chummi Zenimsa COVID positive oiraba mayam layeng balakpadagi phamung kona tabana oxygen cylinder ama mangga kona na floor da tharaga leibagi video clip ama viral oikre Dr. Sanjib na miyam da pikiba paujel da hospital da lakwa matamda oxygen thajilaga lakpasu yawi haikiba amasu leire adunadi hospital da layeng ba yabagi thak yoraba miyoising yumda leituna layeng bagi thabaksing sathare haibe yare summi Yumda leiraga haibadi home isolation tawraga layeng bayati haibalaite adubu oxygen saturation gi sang yamna nemthaduna oxygen thajin ba haibasi anabadu karisu tawde kabak sabak ngamdabani haibe yaroi Thangmaiban Assembly Constituency ki MLA Khumukcham Joy ki sana media ta thamkiba wafam amada lenga ki committee amana yengsilaba matungda anabasing hospital da refer tawba matamda pung manga taruktagi nongma hena phawba lawba yawi haiki Adunadi home isolation tawduna layeng bagi phibam amadi adumak irei leire Manipur da COVID-19 hek yaurukpadagi hauna home isolation ki wafam asi lakhibani hospital da leiduna layeng badagi negative oiraba matamda discharge tawraga home isolation tawduna matam khara leibagi wafam chu lei tawsu tawnari Mamang sahi ki COVID-19 ki ahanba web da home isolation tawduna layeng duna leiba mi leikidabagi tawdok thoki Masana home isolation tawzagi haina tawkhibra haibadudi mari leinaba singna khangani miyoi kaya amana su doctor na amadi authority na kaya yaningdrabasu home isolation tawraga layingduna leijagi haidaba natte lakning liba wafamdi positive oiriba mi ama home isolation tawraga layingbada ningthina monitor tawba ngamgadawribra haibasini adunadi home isolation ki wafam asi positive oiriba miyoi singi oinadi khara hena kupna kanthaningai oiri Manipur ki yumlai kaidagi mawong asidadi home isolation tawduna layeng bahaibasida hainingai leitana khudong sadaba thokani miyoi kharagidi tonganba chakhum tonganba washroom leibaga loinana imongki mi amaga tona tinatana leibagi khudong chaba leiramba yai haibabu ayamba imong singdi masigi khudong chaba asi leite Handaki COVID-19 sandorakliba virus ki variant sing asidi hanadagi khara tonganba nungsita phawba sandopa ngambada imong manung ki miyo sing pulap positive oiba thingnarabani adu oirabadi khudong charoidaba yumsing dati home isolation tawbada puning thawganingai oide state ki health and family welfare gi thabak chu puriba chief minister N Birena phibamasi khangbaga loinana numit kharani gi mamangda home isolation tawriba singi phibam yengsinaba amadi yumda leibada khudong charoidaba oirabadi community isolation center da thamnaba mari leinaba singda khanghan khrabani phibam asidadi Manipur ki assembly constituency kharada hangdokiba community isolation center masing hangatanba mathau tari asigumba center sing asida doctor amadi nursing lengdana lehenbaga loinana positive oiraba sing kupna senabasu mathau tai tasing na hairabada yumda isolation tawraga layengbagi mahutta asigumba center sing marangkai na hangdoktuna anaba sing yengba tai mathau taraklabadi thinthaba tawdana hospital yauduna layengbagi thabak lokhat batai COVID-19 ki ahanba web lakpa matamduda ukrulda hospital dagi discharge tawraklaba negative oiraba miyoi sing mayumda isolation tawduna leibagi
महुत्ता कम्युनिटी आइसोलेशन सेंटर हांगदोक्लगा मदुदा लेहनखी अदुनादी हंदकी सेकेंड वेव असिदती होम आइसोलेशन की वाफम असि थादोक्लगा डॉक्टर अमदी नर्सिंग लेरबा कम्युनिटी आइसोलेशन सेंटर दा सोयदना लेहनबा थबक लौखटपना फै कोविड केयर की महुत्ता कोविड ट्रीटमेंट ओइना चथनबसु होटनबचुमी